March 18 amasung April gi tang amagi lonaba hingda Thobal Saban tongba awang laikai da leiba yum anida masak khangdaba miyoi singna nongmei maru amamam kapsillambagi thawangbu yaningdaba fongdoktuna ngasi laikai gi maira paibi singna wakat Mifam Famkhre masak khangdaba singna nongmei kapsillamliba imung adudi sabal tongba awang laikai dagi sanasam amushing apokpa laikhidraba S Baudhon amasung laikai asimaktadagi nongthomba Rakesh Singh apokpa laikhidraba N Samukawi hairi Makoi gi yumda kapsillamkiba nongmei marusing adu amana imungda aduga amana khamduna thamba gari da panki hairi Royal Development Association Sabal Tongba amasung Sabal Tongba awang laikai mera paibi lupna sinduna pangthokiba wakat mifam aduda sarugya kiba Thobal Municipal Council Ward number 13 gi ex councillor Sanasam Birena fongdorakpada state asida thokliba irang asiga mari leinana natraga masa ngakthoknaba license ki makhada paiba nongmei oirabasu mirakta mafam maram khangdana ahingda nongmei kapsinbagi thawong asi yaningde asigumba thawong asi kanana thokhalibano amade soikhibani hairabasu media gi khuthangda sengdokpirau matungda asigumba mi shiba yaba thawong sing asi amuk hana thokhanbiganu hairaduna mari leinaba singnasu mediang changbiu haina mahakna makhatana appeal tawki ngasi Rural Development Association amadi Sabal Tongba awang laikai gi mara paibi maibel singna sinjariba sit-in protection asigi maru oiba pandamdi haukiba March ki tarik 13 gi ahing da kanagumba sakhangdaba singna aikogi Yumlakta Nongmei Kapsillambaga mari leinana phamjaba adugumba sit-in protection ni hairiba laibak thiba numit asida Yumlakta Kapsillamba Nongmei maru anina akoi nongthomam Rakesh let en Samu Singh mahaki yumgi da panduna yumdagi phawdorakpa maru aduna mahaki khamdunu leiba gari gi mixen kaikre loina na ani suba maruna amuk aikogi yumthaktagi phawdaraktuna aikoi kaituk thoidopa manga tadi thoudre adubu luribadi karigumbada adugumba mathong khangdana Yumlakta Kapsillamba Nongmei maru aduna miyoibagi punsida pala miyoibada palamba thodi adugi matik nungaitaba laibak thiba thogdo adu oigani masiga mari leinana club ki sil inau isa singnasu akogi maiki thongda lauduna kanagumna soibadagi oirabasu thokhiba thogdo adu thokhiba tarabadi club ta sengtokpi haidra kayar hanasu laukre adu ngasi phawbada kanagumma matana madugi sengtorpagi warol piraba leitri haudik akoida thamjaningba appeal di Laibaki irang asina marum oiduna aikoi community ani ki marakta thuiba lal asigi safe subside tawnabagi dongta paiba oirogasu natragana masabu self protection tawnabagi dongta license gal oina paiba oirogasu asugumba thoidaba thawdogasi matungda muk thon biganu haiba wafam asisu thamjaningi loina na asuk luraba laibaki tanja asida kanagumba kharana ingna tamna panjariba leijariba laikai asibu irang sagananabagi oibra haibasu akoi chingnadaba ngamde maram asina kanagumana hairiba asi athuba matamda sengtokpigaba loinana aikoi mari leinaba authority singdanasu masi miyeng changbiduna athuba matamda matungda amhana masugumba thokdok asi thoktanabagi damakta aikoi mera paibi amasung club ki site gi aina mohut sinjarga